Kurumzari. SKTV News for Yangbiri Bakwipum Namuk OLIVIA Takelambam Nataram Nokchari. Ahan Badamaro Pausing Pizari. Senba Chahi Inglisingani Kuntaruk Kuntaret ki Sizinagada Lupa crore listing Kuntra Chahum Yankaitaru ki budget estimate Ngasi Chief Minister Yumnam came Chana House to Thamkre. Law and order ningthi na ngakuna thamlaba matamda maitei amadi kuki furup animak thajanabagi chang henkelakani haina opposition gi luchingba o ibobina house phongdokre. PMGSY phase 1 amadi 2 India gi state singi kakrabasu Manipur di kaklaroi phase ani asigi lupa crore chamri kuntra sanction tawaklagani haina Chief Minister Yumnam came chana phongdokre. Deputy CLP leader की पोस्ट के रिजाइन तौरगे हाइना सुगनु एसगे एमएलए के रंजितना AICC की प्रेसिडेंट मल्लिकार्जुन खारगे दा अईब चेरोल थादुन खंगनख्रे हाइरी. National People's Party asi North State singi anoba ihawama puraknaba linkhiba political party ni haina NPP की National Vice President I Hemochandra na phongdokre. Amasung Lalholub NNC and IM Amasung ZUF ki cadre singi maragta ngasi ayuk none district ki manung chanba taudai zangda nomai kapna kre hai. Hauzik pau sandok nupizari. Chief Minister Yumnam came Chana Senba Chahi Inglisingani Kuntaruk Kuntarit ki budget estimate ngasi house ta puthokre. Lanjenari bamiyam gi damag ningthi na khunda leita hannaba lupa koti satret kuntra mari khaktuna thamkre. Ngasi taranithoi suba Manipur Legislative Assembly gi tare suba mifam gi house ta puthokhiba budget estimate asida Senba Chahi asigi oina punna lupa crore lising kuntranithoi chahum kuntra mapan lengak ta karakani haina pari amadi lupa crore lising kuntra chahum yankhai tarukna lengak na sizinagani hairi. House ke luching basu oiriba Chief Minister Yumnam came chana budget estimate puthokladuna hai lengak ta karakadaba senfam asigi manungda lupa crore lising kulhumdoi chamasupna anidi revenue dagi lakani lupa crore lising mapan chani kuntra tare na capital receipt dagi lakani loinana state na khomgat chaba tax sing dagi lupa crore lising ani chamri kuntra tare lakani amadi non tax revenue haibadi fees fines sing amadi tongan ba license loguna chingba thabak singda lengak na karakpa senfam gi oina punna lupa crore chamri yankhai lakani haina pari haike. Lengak na season nagani haina pari ba expenditure upon basen from lupa crore listing kuntra chahum yankhai taruk ki manungda lupa crore listing taramapan chanipan sumna tareti revenue expenditure oigani haibadi lengak ki employees singi thagi tolob amadi pension piba subsidy sing piba na chingbada season nagani amaromda lupa crore listing mari ga chatre tara tarukna capital outlay gi oigani haibadi anoba lambi thong amadi tongan ba infrastructure same na chingba thabak singda season nagani Party. Chief Minister Namakhatana High Senba Chahi asigi fiscal deficit asi gross state domestic product ki chada ani dasmik sino taret oigani masigi sumathakta total outstanding debt haibadi state na singadaba loan gi senfam asi gross state domestic product GSDP gi chada kuntramapan oigani haike. Budget asigi manungda IDP singida maglupa crore chatret kuntragani thoi khaktuna thambagaloinana nupi singbu senthok lehenana bagi pandamda direct benefit transfer DBT gi khuthangda self help group singda senthang pithanaba lupa crore chahum yankhai khaktuna thamli hairi. Thaurang asigi makhada chaurakna state asigi nupi lag ahum dasmik manga romda kanaba pigani haina budget estimate asi puthokpaga mari leinana Chief Minister na phongdoke. Lambi thong sembagi oina lupa crore chamapan tara mari khaktuna thambaga loinana Ministry of Road, Transport and Highways amadi Northeastern Region Development Program na chingbagi ahenba senfam lakani haibagi thazaba thamli hairi. Prepayment high interest loan security ga mari leinaba expenditure amadi rehabilitation gi thabak paikhatpada mateng oinanaba center na lupa crore lising aniga chama marfutara nipan special assistant package oina pirakre haina su Chief Minister Yumnam came chana house ta thamki. Let me highlight receipt estimates for the year 2025-26. The total receipts are estimated at rupees 32,366 crores. The revenue receipts are estimated at rupees 22,835 crores and
Capital received at rupees 9,237 crores. Total estimate of the state-owned tax and non-tax received are rupees 1,934 crores and rupees 450 crores respectively. Regarding total expenditure, an amount of rupees 32,436 crores is proposed. Out of this, revenue expenditure is rupees 20,767 crores and capital outlay is estimated at rupees 4,761 crores. Fiscal deficit for RE 2025-26 is estimated at 5.4% of the GSPD and outstanding debt at 40% of the GSPD. Let me turn to the budget estimate of the year 2026-27. The total receipts are estimated at rupees 32,339 crores. The revenue receipts are estimated at rupees 23,102 crores and capital received at rupees 9,237 crores. Total estimate of the states on tax and non-tax receipts are rupees 2,437 crores and rupees 450 crores respectively. 2026-27B, I am proposing a total expenditure of rupees 30,356 crores. Total revenue expenditure is estimated at rupees 19,807 crores. Capital outlay is estimated at rupees 4,716 crores. Sir. Law and order ningthi nangak tuna thamlaba matamda maitei amadi kuki furup animaki thajanabagi chang nongmagi hengat lakani haina opposition gi luchingba okram ibobina ngasi famkiba Manipur Legislative Assembly mifamda house ta thamkhre Governor na pikiba warol gi matangda khanabagi tanja lawduna okram ibobina hai law and order fatrabadi thabak amata ningthi na paikhat pangamloi law and order ningthi na ngak tuna thamlaga michang mikhai naitana aranba tawbasingda midyeng changlakpa matamda nakalani gi miyamda thajaba hengat lakani Law and order ningthi na ngakpa asina nakal animakta thajabagi chang hengan handuna amaga naksin narakpagi lambi oigani haike Governor gi warol da chitharamba wafam kaya opposition gi luchingba okram ibobi amadi ke mega chandrana puthoktuna house ki pungning singsin ke ADC amadi panchayat ki election tawdabana finance commission dagi thadarakadaba lupa koti kaya gi senfam manghalle haiba wafam yauri anoba district taret sem khibana maram oiraga khudong chadaba leibadagi local body election tawbangamdabani hairabadi madumatik chaba Maram oiroi anoba district delimitation gi thabak tauge khallabadi tha amagi manungda loisenba ngamgani hainashu tam ahumlak chief minister oiramlaba MLA sen phongdokhe amaromda IDP listing ni furom chatliba mars ki tang 38 fawgi manungda resettle tawgani haiba wafam ase yamna nungai adubu mars thadi loirakadore hauzik fawba karamba thabak paikhat libagi haina okram ibobina phongdokhe Bureaucrat officer singna miyam themba ngamloidaba wafam kaya haizilabra hainasu ibobina nungaitaba phongdokhe amaromda Manipur gi irang manungda chapchana miyoi kaya hauzik fawba thiba khangdana leiribage kaya na sikrabage haiba khanghananaba tangai phade amadi yum kai semjin sajanba yauna tongan ba hiram singna mari leinaba IDP singda pigani haikiba senfam sing hauzik fawbada P. Krabage Haibana Chingba Wafam Singh House the Thamki. Opposition MLA Anigi Wafam Tarabatungda House Kiluchingba Chief Minister Yumnam Kem Chana Hai, Taza Nadriba Furup Ani Amaga Mapung Fana Taza Batamnaba Hotnabada, Matam Kara Chankigani, Adubo Housing, Taza Naba Haurakpagi Mami Tare, Tokriba Taudok Sing Adu Yamna Sensitive Oiba Maramna, Lenga Kakta the Intokpana Warushin Purapangamloi, Aikoi Punna Hotna Minasi Haina Fongdoki. Life and property protect over city is purely Sangvidhana Piva state ki purview labor state government ki law and order maintain toba to a public property protect over highway koi constitution na Piva state sigi kenoni masida aina kenot tawjaning basi yang kanna su honabiri state government sinasu state force adugo central force su darkar di woi adubu akhoi gi markta laibak chiba thodok tu dagi ngasi phauda laikriba mistrust haiba tare akoi marakta thajana dabase aidi amaga janaba haibase confidence hana aidi build up tawba masi hogibado ningsingaga madaida tukati na enangna tawbuni aina tawbuni adugi wadu let us forget and forgive it. Under the 15th Finance Commission, we are not getting the funds for urban local bodies, Panchayati Raj institutions and autonomous district councils, which is around to be 629 crore. And again, sir, these
15th Finance Commission is going to be ended by 31st March. If it is passed, then we will not get this around 629 crores. I got this detailed data from the Google and this from the digitals. So this is a very huge amount. Under this 15th Finance Commission, there are tied fund, which is a grant in aid from the central government, and it is a very much mandatory. It is a provision of the Constitution. The people of Manipur should get this 15th Finance Commission. So why it is not mentioning? It's a 66,029 crores is a very huge amount, and that too, this is also grant in aid. This huge amount is not mentioning in this finance and the planning. So I am so not happy because it is not mentioning in this finance department, sir. Manipur gi ching amadi khungang gi lambi thong sembaga mari leinana nungaiba paw amada PMGSY phase 1 amadi 2 India gi state pumbadagi kakhrabasu Manipur gi di kaklaroi phase ani asiki damag lupa crore chamri ga kuntra sanction tawraglagani haina Chief Minister Yumnam Khemchana phongdokre Haukiba February manga da fam ki assembly mi fam da governor na pi ki warol gi matang da ngasi mi fam da khanabada opposition leader na pukhalakpa wafam amaga mari leinana house ke luching bas oiriba Yumnam Khemchana hai mahakna luching duna haukiba numit kharani gi mamang da Delhi da chatkiba khongsat aduda union minister ga unaduna Manipur da thokiba irang na maram oiraga lambi thong sembagi thabakta chauna apanbat oikiba amadi lupa koti yankairom henbagi oigedaba lambi sembagi machinery sing mang takibagi matang da kupna wari saraba matungda PMGSY phase 1 amadi 2 gidamag lupa koti chamri kuntra sanction tawragani haibagi thazaba pirakpani hairi masigi sumathakta court case laiba amadi technical gi khudung chadaba laibadagi PMGSY phase 3 gi thabak hauba yadabana maram oiraga center na kakkiba adushu union cabinet ta puthoktuna warep lauraba matungda sanction tawragani haibagi thazaba pirakli haiki PMGSY 1, 2, 3 home si 1 ga 2 ga si India gi state khudimakta kakhre adubu handaki ekoina honorable deputy CM ani ga sasabuda laiba irang sina maram warikanda matamdugi thabuk suba mayam gi magi ba paisa mayam more than 50 crores gi machinery magi gi wari nungli loina sarkanda nahando koi ai commissioner du Delhi de phone tawrami adi PMGSY do union government accept tawrena kaktre so maybe around 430 crores adugi sanction lainani I don't know thamjage PMGSY 3C yes nung tawnaba ko issue adugi thengdaba kotaba leibaga technical issue khara leibaga kariga PMGSY 3C ka urabani ado hujik ekoida thajaba PDC union cabinet phambada puthuoga madu sanction tawrage hai adosu ai kakado mandre na thamjage Ngasidagi haukiba taranithoi suba Manipur Legislative Assembly gi taret lag suba mifam da Deputy Chief Minister Nepcha Kipgen yauna MLA taruk virtual mota saruk yakre House ke luchingba Chief Minister Yumnam Khemchana senba chahi lisingani kuntaruk kuntaret ke budget estimate puthokre Thasigi tara taret fawba chathagadaba budget mifam asigi ngasi ahoba namita India gi Prime Minister oiramba Dr. Manmohan Singh yauna Manipur Legislative Assembly gi member oiramba MLA amadi Assembly Secretariat ke official Singh yauna punna laikhidraba mioi tara manga gi mafamda ikai khumnabas utke loinana laikhidraba Singh gi mafamda Chief Minister Yumnam Khemchana ahanba oina arbitrary report house thamki masigi tungda opposition gi maikeidagi hanigi MLA Okram Ibobi MLA Mega Chandra yauna MLA Singhna laikhidraba member amadi official Singh gi arbitrary report thamdana makhoina lauramba thaudang Singh thabagi wafam house ta phongdona ke Kuki MLA Singh virtual mota saruk yabagi ayaba pibina bangasi house ki mifam haurakpada house ki leader Chief Minister Yumnam Khemchana speaker dagi ayaba pibina bapungning singsin ke speaker na house ki member sing dagi ayaba lauraba matungda kuki MLA Singh virtual mota saruk yakhe virtual mota saruk yakhiba MLA Singh adudi Kangpok PSC gi MLA lenga gasi gi Deputy Chief Minister Nepcha Kipgen Tipaimuk AC gi MLA Ngur Sanglur Sanate Saikule Sige MLA Kimnyu Haukep Chorchanpur Sige MLA LM Khaute Saitu Sige MLA Haukholet Kip Genamadi Henglep Sige Let Jamang Haukipni Tengnopal Sige Let Pau Haukep Saikode Sige MLA Paulian Lal Haukibamadi Singhad Sige MLA Chinlun Thang virtual motasu sarukya kide
अदुबु MLA led pau haukipti tha sigi mapandagi tara taret fauba suti pibinaba haijarakiba wafam house ki leader na speaker da hangatki amadi house na ayaba piki adubu atopa MLA ahumgi oinadi kari maramgi assembly mifam da यावखिदबनो हाइबगे चबचाब खंगमंगमद्री चीफ मिनिस्टर युमनाम खेमचाना हंदक चहीगी बिजनेस एडवाइजरी कमिटी की रिपोर्ट सप्लीमेंटरी डिमांड फॉर ग्रांट्स 2025-26 अमदी चलिबा सेनबा चही इनिसिंगनी कुंतरुक कुंतरेट की बजट एस्टिमेट सु फाइनेंस इन चार्ज ओइरिबा चीफ मिनिस्टर खेमचाना हाउस पुथोखे अरोइबोइना ममांग था फेब्रुआरी 5 दा असेंबली की हाउस ता गवर्नर न पीखिबा एड्रेस थागतपकी मोशन खननबा होम मिनिस्टर कोंथुजम गोविंदास ना मोशन मूव तौकी अमदी डिप्टी चीफ मिनिस्टर लोसी दिखोना सेकंड तौकी Let me turn to the budget estimate of the year 2026-27. A total receipt estimated at rupees 32,339 crores. The revenue receipts estimated at rupees 23,102 crores and capital receipt at rupees 9,237 crores. Total estimate of the states on tax and non-tax receipt are rupees 2,437 crores and rupees 450 crores. डिप्टी CLP लीडर की पोस्ट की रिजाइन तौरगे हाइना सुगनु एसीगे MLA के रंजितना AICC की प्रेसिडेंट मल्लिकार्जुन खड़गे दा ngasi अयिब चेरोल थादुन खंगनख्रे MLA के रंजितना ऑल इंडिया कांग्रेस कमिटी की प्रेसिडेंट मल्लिकार्जुन खड़गे दा थाबा रिजाइन तौबगी चेरोल दुन हाई ममांग था फेब्रुआरी की तांग मंगा दा AICC की जनरल सेक्रेटरी ऑर्गेनाइजेशन KC वेणुगोपाल राव न थोकपा ऑर्डर अमदी प्रेस रिलीज अमदा महाकपु मणिपुर लेजिस्लेटिव असेंबली की डिप्टी CLP लीडर ओइना अपॉइंट तौखे हाइरिबो पोस्ट असिदगी महाक रिजाइन तौजरगे हाइना चेरोल दुदा खंगनखे पार्टी की थबक थौरम कया पांगथोक्तुना पार्टी की प्रिंसिपल बु अवांग थाक्ता पुखटना होनरमखिबा अदुगिदमक चाउथोकपा फावी लोइनना पार्टी न महाकपु थाजबा अमग लोइनना थबक थौरम कया सिनरखिबा अदु महाकि ओइनदि लाइबक फबनी मरमदुना महाकि रिजिग्नेशन असि अयाबा पीबीयू हाइना MLA के रंजित की रिजाइन तौबगी चेरोल असिन मखा तारी National People's Party NPPSC North State की दमक अनौब इहो अमा पुरकनबा पॉलिटिकल पार्टी नि हाइना NPP की नेशनल वाइस प्रेसिडेंट इरेंगबम हेमोचंद्रन फोंदोक्रे ngasi chingmairong da leiba hotel classic grande da nauna NPP da yaurakiba miyoi chani ge sumna ama taramna okpagi thoram ga mari lenana irengbam hemochondrana wafamasi fongdokibani thoram adu da NPP ge national general secretary mamhon lumo Kikon National Secretary Saidul Khan NPP Manipur State की President Dr. Lohor S. Foz अमदी NPP के State Secretary अमदी मरु ओइबा Executive Member सिंह सु सरव्याकी नौना NPP दे यावरख्रबा मियोइ सिंह अदु BJP Manipur Pradesh की former State Executive सु ओइरंबका लोइनना फोंग्यार AC दगी ngachomi ramsang galoinana maru oiba member kuntaruk yauna punna member chaniga amma yauki इरेंगबम हेमोचंद्रना मखा तारदुना NPP ना मियाम गलोइनना ग्रासरूट तगी हौरगा नॉर्थ अमदी मणिपुर की चौखट थौरांगी दमक थबक तौगनी मियाम की मथक्ता कारगा कैदौनुंग द चटलोइ मियाम की दमक थबक तौबदा पार्टी अदु चावबा पिकपगी मथौ तादे NPP असि नॉर्थ ता लेदिबा लमदम सिंह असि की दमक कुमजा इंग्लिसिंग की 13 दा पूर्णो आजितोक संगमाना लिंखल खिबनी मतम सांगना चही 35 रोम पॉलिटिक्स यावरकपा असिदा मिनिस्टर कयारक ओइख्रे सेंटर की वा तादना थबक अमता पाइखटपा ngамखिदे अदुबो NPP दी नॉर्थ ईस्ट के पार्टी ओइबा मरमना सेंटर दा तांगदना मियाम की थबक तौबा ngamlagani हाइखे National People's Party हाइबसे अखोई कुमधरगा लाके हाइबनी मथक्ता काखत के हाइबनी मयामगा कुमधरगा लागा अखोई we want to begin this journey with the people. This is not a symbolism, this is what we believe in. You must have realized that Manipur की दमकता नशी अखोई NPP सिदा अखोई करी की दमकता अखोई मसी strong है दो यादे मसीदा कोई याद दो यादे में लाइफ सिटी philosophy दुने वाकोई ना understand तो बोलोस. That is what is important. That is the core value with which we have to move forward. अखोई experiment याम तो है ये है. अचोको पार्टी में याम. We are not against any party. We are not against anybody. We are not against any group. We are with everybody. Manipur की दमकता अपन मसक्ता Manipur की communities में याम की दमकता हिंगमन मंगना वा Manipur द नशी की तंगु लेता अंगुगी अदुगी लंबी पोरपंगम्बा अदुगुम्बा party. And that is why we have come to a party which can fight for our rights, we can speak for ourselves.
Thauram aduga mari lainana Tamenglong SCG MLA Janghemlung Panmaina Fongdokhibada NPPSC North State Singidamak Tungi Asa Amani Lamdamasida Kundaminariba Kanglup Furup Singna Ngasidagi Horaga Chingtam Haina Kaidokliba Si Toklaga Tongan ba Jati Oirabasu Aikoi Manipurini Aikoi amatani haiba wakhalonda hingminarsi chingmi tami haibagi mahutta aikoi gi lam amadi leifamdu oina sagtaklasi Manipur Legislative Assembly da NPP gi seat taret leiramba adu haujik taruk leiri lakadoriba mikhanda seat masing yamna soidana phangbangam lagani haike National People's Party has said it is not only a political party but it is an entity for the movement of the Northeast. And ngasi hiding se akoi Manipur so I always say akoi se amaktanina singtam amaktanina highlighted. So NPP is a party where we club together and when we start saying Manipur da they believe mayam se amaktanne haida se akoi haiba hore se hiding. Let us not divide Jing and Tam anymore. Noi Jing, noi Tam haida se akoi haida door se. Asi punhan ni ngai haida se we need a movement. Asi movement se akoi NPP ga ho ni ngai haida se akoi musik akoi wakan da lei. Let us work together. Lalhulu Penansian Time amasung ZUF ki karar singi marakta ngasi ayug none district ki manung chanba taudai zangda nongmai kapnakre SKTV na fangba pawgi matung inna khuthokna bagi thaudogadu ngasi ayug pung manga makhairom tarak matamda tauzai dang khul asida thokibani nakalani makta chawrakna pung amarom nongmai kapnaki hairi adumoina mak thaudok aduda nakalani gi marakta mi kaya yamna asok apan yauna khibagi haibigi pawdi chap chana khangbangamdri lalolubani gi karar singna nongmai kapna bahorakpada khulgi khunja sing mi pai ba pokna ki haide Jenims ta sakhang daba singna bom thamjinduna ki akhang pi babu yaning daba fongdoktuna ngasi Jenims Students Association amadi contract staff nurse singna Jenims complex ki ladies hostel block number 2 da wakan mi form chathakre ngasi chathaki ba wakan mi form aduda masing yamlaba medical institution asigi mahairoi amadi mathau pangthokliba contract nurse staff kayana sarukya ke wakan mi form adugi matang da Jenims Students Association ki president ayang ba waheng bam na haikibada haukiba master eta Jenims ki administrative section ki academic block ta sakhang daba singna bom thamjilamduna aki akhang piba thodog asi laibak thibani thodog asi akan mamong da condemn tawi haike Jenims asi medical institution amani mahitam pham sang ama oibata natana hospital ama oina ana layeng gi hiramda state asigi oina achauba thodang lauduna lakli Mathau pangthokliba doctor nurse staff amadi mahairoi singda aki akhang piba haibasi yaningde masigi mahutta ingna chikna faminaraga wari watai tawduna yasinna ba purakna ba hotnabana afabo oigani haike Haukiba March ki tantareta Jenims ki academic block da administrative section da apagi home thanamba aki ganga ganga sigi mayok da basata sigi yasin inde habu kitsa da bi da ko chawne koi Jenims si haukiba ki hongna hospital amoina ana da engi hiramda aduki matik chawba tawdang lawduna sulagli aduga hauji hauji su koigi mahai tapam sangama su oiriba institute amani masida koigi thokujariba doctor sing nurse sing staff sing daga satra singa aki thon bayaba bom thamam bai si aduki matik laibak tiba thoma kami sigi mahutta kana nuaina da ba pena da ba leiraga su koi peaceful oiba to biraga shanti leina wari watai sana sabiraga problem adu solve to biu violence da sanction bai si koi satra singa bai apni su yasin inde have si to ajani State asigi home guard personnel singna matam kayagi mamangdagi talaga lakpa demand sing lengakna thabakta onthokna na Manipur Home Guard Employees Welfare Association gi President Y Mangina Chief Minister amasung Home Minister da Serol Pisan Kray hiramasigi matang da association asigi President Y Mangina hai Chief Minister Y Kem Chana miyam gi apamba pumna magthabakta onthokani haina paumi sing da fongdopalai Kray masida Home Guard personnel singna matam kuina dagi talaga lakpa fangfam thokpa hak sing maru oina tokhaiba commandant personnel General Amathamba, DA ki senfam hengatpa promotion guidelines amadi seniority ki list semba award per personnel sing loba civil defense amasung fire services ki director BL Vorana kumja englising ani ka kulhumdoi ki March kun mapanda thokiba hukum yauna tongan ba demand sing amuk hanna khanaduna athubada thabakta onthorakani haibagi thazaba thamli haina mangina makhata ke Honorable Sri
Minister Y. Khemchan Singhana Anuba Sarkar Mamana Luchingana Paiba Sarkar Asina Tang Taret Thaum 2026 Piba Statement Amata Magi Sarkar Asi Corruption Free Wiba Miyangi demand Miyangi Apama Singhana Tabakoino Otona Bokonabata Angamba Taka Konagani Haidina Honorable Chief Minister Haidi Base Yamna Pagatingaidi Manipur ki Praja Punamaki Wina Anoba Asama La E Haina Low Tona La Haina Kanse Manipur Hongar Employees Welfare Association Nasu Hongar Singi Matam Sam demand Tona Lapa Peter Asum Lapa demand Sing DA Atay Manipur ki employees in the 42% Yoga Hongar Tarata Katang Pangpas Saga 14% Katang Panga Leba Aduga Command Engineer Tongana Tabi Haba Tabitaba Streamline Tobi Haba Tabitaba Senate List Shelly Haba Corner Direction Peter Honga Tabita Pending the Lady Mayam Suma Mayam said Tumatanga Kana Biraga Hongar Partner Singi Awabas Cook Cindy You Lanai Ana lying sang singna ana lying gilamda sendong khakki khallaga thabak tawridabani miyamda magun leiba lying pathap ki khudong chaba fanghangadabani haina lalholup kanglaipak communist party PWG MC unification na phungdorakli lona thingkraba lalholup asigi PRO chingkhai nganbana thadorakhi bacherolamada khunai ama saukhat pahaiba sida education health agriculture haiba si khwaidigi mathautai lamdam asida afawa amadi manaba khunai ama purakna bagidamak party na chahi nifutaret lanthingna duna lakli Mirol kaya chatkre mirol kaya su haurakli hauzik notice ki leiriba state singa yengnabada Manipur asi khwaidagi tangdu leitadaba state ama oiri India lengak na lamdam asigi miyam da proxy war chathari lamdam asigi miyam bu chinja ki paring da tapna poisoning chathaduna furup asi muthatna na bahonari asigumba tankak asida health department ki leiriba doctor singna mathau kaukthok pahaiba si achumanate Manipur da lanai hospital sing saugri yungbagum yungkhalakliba si miyam bu tengbang na ba wakhalonda lengak लिंखलक पनते करबार की वखलोंदा लेंगा की डॉक्टर सिंह लिंखलक पनी हाइबसी खंगनरबनी चथरीब थवोंग असि थवाई कन्नन बनते थवाई बुललोन बनी लेंगा की डॉक्टर सिंह पेशेंट सिंह लनाई हॉस्पिटल द रिफर तौरगा अमुक रिफर तौरिब डॉक्टर अदुना लायंगबगी मरम करिनो सोर होंद्रब अनाबबो ICU द थमलगा सेल लौबगी हैनबी असि मैतै लांगुल लमफिल पाता लेबा सिज हॉस्पिटल की अथॉरिटी सिंह थादोकदबनी मरम चादना मियामदगी लायंगबगी नमादा सेल लौबा खुदक्तगी लेपकदबनी सिजा हॉस्पिटल असि पुंग निफुनिपान फावगी मनुंगदा टोटल शटडाउन तौगदबनी हॉस्पिटल अथॉरिटी डॉक्टर सिंह लुप्त नुमित मंगानिगी मनुंग फावदा संगजरकदबनी हाइना अकनबा वाफम सु थमलखले अमरोमदा रिम्स जेनिम्स की डॉक्टर सिंह नसु लेबाकी तंगदु लेतादबा इरांग असigi yenglага इथौ निंगथीना पांगथोकपियु हाइरि Hozik Paugi Marakta natin ba break amatong lawin asi. SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atay khudongsa ba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsu yawbiu akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani break imatung damu kana taram nokchari makata pau pizari leibaga sigi mayol lamda awang nongpok lamdam gi miyoi sing safaba oiribra haiba adumak wahang oiri Manipur dagi naha oiribi nupi amaga Assam dagi mahake transgender marup amaga South Delhi da miyoi kharana furamle chenabani haiba miyoi mari su fare hairi tongan ba news report singi matung inna thaudoga sing ngarang numidang wairam South Delhi gi Saket District Court Complex nak manakta leiba park amagi manakta thokibani preliminary report singi matung ina makhoi anina Malviya Nagar ki park amada walking chatlingaida nupa naha kharana jat bijat naiba mawongda athiba wahi wata sing sizinaduna ngang sak bahurake maduda Manipuri macha aduna yetlubada fibam adu hena muknaba mawongda lakhe maduda naha nupa singna
किन्ना थिनबा याउना फिजिकल असॉल्ट चथरखिबनी हाइरी थौदोग अदुदा असोक अपन खरा यावबदगी विक्टिम सिंग मेडिकल एग्जामिनेशन अमसुंग ट्रीटमेंट गिदमक सबदर्जंग हॉस्पिटल द पुखतखी थौदोग अदुगी पाव फंगबगा पुलिस टीम अमसु मफम अदुदा चंगसिंदुना विक्टिम सिंग उनखी तुंगदा मरी लेनबा लोगी सेक्शन सिंगी मखादा क्रिमिनल केस अमसु रजिस्टर तौरे हाइना दिल्ली पुलिस न कन्फर्म तौखी अमरोमदा डिप्यूटी कमिश्नर ऑफ पुलिस साउथ दिल्ली ना फोंदोरकपगी मतुंग इना पुलिस की तोंगान तोंगान ब टीम सिंगना थौदोक अदुगी मतुंगदा मफम कयादा थीब हुंबगी थबक चथबग लोइनना चेनबनी हाइबा मियोय मरी फागत पंगमले हाइरी ngarang gi thodok adubu Meghalaya gi chief minister Konat K Sangma NPP gi national vice president Irengbam Hemochandra yauna tongan tongan ba luchingba amadi lup singna akan mamongda yaning da phongdorakli Israel amasung United States of America na michang oiraga Iran da soknariba lan asi dialogue amasung diplomacy gi matengna waroshin purak pahaibasi India gi apambani haina external affairs ki union minister S J Shankar na phongdokre West Asia da hauzik oiriba fibam gi matang da union minister S J Shankar na house ta thamkhiba shumoto statement amana hai hauzik West Asia da oirakli ba fibam asi taraina lofam thokte mamang tha February gi tang 19 dagi Israel amasung United States na michang oiraga Iran da soknariba lan asina Gulf ki states sing da shu attack chathari lan asi hek haurakpaga maikai khudingmak na khongpham handoknaraga hena sathiwa fibam thorak tanaba amadi Micham Miyam Safana Lehenaba India Lengangna Mamang Thagi Tang Kunganipanda statement Thokre Loinana Thasigi Tang Amada Prime Minister na Chair Lauraga Cabinet Committee of Security gi mifam pangthoktuna Lanasigi Matangda Khanabasu Lekre Gulf asi India gi choba trade partner amasu oiduna Chahida United States ki $1 billion Chani rom gi lalon itik taunari bani loinana haukiba chahi tara rom asida Gulf region dagi achoba investment tawraktuna India gi economy da su chauna mateng panglaga lakli adubu lan asina maram oiraga housing supply chain da ayet apan pirakpa asi achoba issue amani West Asia da oirakiba phibam singkup na yenglaba matungda mamang tha February gi tang 13 da Tehran da leiba Indian embassy na advisory thoktuna India macha sing afangba transport ki mateng na Iran thadokna na ba khanghan balaikhe madugi matung February gi tang kul humdai da su he na kanwa advisory amasung thoktuna amuk hanna ningsingkhe loinana Gulf region da leiriba Indian embassy singna shu manava advisory sing mathang thokhe hauzik Dubai Doha amadi Abu Dhabi na chingba Mafam Singda Pallaga Ladiba India gi transit passenger Singda Mateng Pangnaba India gi diplomat Singna Honari airspace hangdorakpa mafam ama hekta dagi commercial flight natraga non scheduled flight ki mating na India gi passenger sing puthorakpada ayaba pibasu leikhrei ngarang fawbada India machali sing humfutare rom puthorakpa ngamkhrei hauzik soknari balana si dialogue amasung diplomacy gi mating na waroshin purakpa haibasi India gi apamani lanthokli region da leiriba India macha singi safety amasung security asina aikhoi gi khwaidagi chawba thodangni loinana leibaga sigi national interest oidiba energy security amasung lalon itiki thabak thauram sing ayet apan yaudana makha chataba haibasi India lenga ki maru oiba thodangni haina Ministry of External Affairs ki Union Minister S J Shankar gi statement asina makha tari Manipur Legislative Assembly da Hill Areas Committee leiba masung masiga mari leinaba singda Lok Sabha gi MP Dr. Angomsa Bimola Koizamna Fongdukiba wafam bu kuki student organization KSO General Headquarter na akan mamongda yaning da fongdorakli KSO gi information amasung publicity department na thadorakiba cherolamada Manipur gi scheduled tribe singda piriba constitutional safeguard singasi top amani haina MP Bimol na fongdokhe adubo asigumba constitution gi ngaklo asi asoibanate awang lamdam gi puari khunai amasung political gi oiriba fibam asibu sakhangba oina hena pakthok chakthok constitution gi mawong aduni Manipur da statehood fanglaba matung article 371 clause C hapsin bahaiba si yamna mathau takhe tribal land ownership tribal rights identity amasung culture gi ngak sena bahotna bada asigumba constitution gi ngak lawasi mathau tai jingi mafam sing maru oina lam amadi umang gi matangda sokadaba legislation ama lehenaba honabada scheduled tribe community singdagi karak pamihut singna consent yaudana legislation adu
Chana Handanaba Hill Area Committee asi semkibani Manipur da hauzik furup asingi marakta leiba mari gi fibam phatriba sida public leaders singna maram chadaba wafam sing fongdokpa si travel gi interest ngak naba leiba constitution gi ngak lo sing asida chamam naba amadi wakhal tadaba fibam thokhan naba sinba thodang masak khangdaba thawungni maramaduna MP Dr. Angom Sabimol akoi jamam sung Congress Party na hiramasigi matangda adhubada sengdokadabani haina KSO na taksilakli Rongmei Naga People's Organization gi Vice President amadi General Secretary da yumfam yaudaba oidaba sasinaba maral kaya social media gi khuthangda haukiba Mars mangada siragliba si Rongmei Naga People's Organization akan mamongda condemn tawrakli ngasi Rongmei Naga People's Organization na thadorkiba cherolamada asigumba mathong huktaba wafam sing Rongmei khunai gi mioi amada hekta social media da thajalakpa si tawreidabani adomoi namag Rongmei Naga People's Organization gi thaupuba singda sirakliba maral asida chenariba mioi sing numit mangani gi manungda RNPO office ta laktuna lankre haina sengdokadabani karigumba hairiba wafam asi tawraktaba tarabadi Cyber Crime Authority da report ama complaint tawduna mathau taba legal gi oiba thabak laukhat handuna mioi sing adugi mathakta thabak laukhat lagani haina RNPO ge cherolasina khanghalakli Fibam soklaba Manipur gi lambi thong sing fagatnaba angamba thakta hotnariba Chief Minister Y Kem Chanbu aikoi khudingmak na pukning thogat minasi haina sekmai SG MLA haikam dingona phongdokre wafamasi fumlo kairoi maning laikai gi nauna saba community hall ama haunabi matung ina sangabagi thoramda mahak na phongdokibani thoramadуда MLA dingona makhata na hai fumau kairoi maning laikai gi lambi asibu athubada semgat anaba honaragani laikai natraga khungang ama chawkhat pa haibasi aikoi masel lingjel manaraba matamda oithokpa ngamgani masi mahakna community hall ama saba ngamliba ngasi mahakna community hall ama saba ngamliba asi fumlau kairoi maning laikai gi khunja singi amat oiba masak yaudana amat oibagi masak yaudana ngamgadaba nate mahakna makhatana hai sekmai esi khaknatana Manipur pumbagi lambi thong ayambana fibam fatre fibam soklaba lambi thong sing asi fagatnaba angamba thakta hotnariba Chief Minister Y Kem Chanbu he na thabak tawba ngamnanaba aikoi khudingmakna pungning thogat minasi sekmai esi gi manung dalaiba khungang ayamba black topping tawba hauragani haina MLA dingona makhatana phongdokhi Imphal West District ki Kwagaithel Lamdong Laikai gi Bright Way Club na chahi khuding gi pangthoktuna lakpagi saruk ama oina 23 lak suba annual yausang sports meet inglisingani 13 ngasi loisan khre sports meet loisan bagi thawramaduda Bright Way Club BWC gi president Konjengbam Gaura Singh Lamdong Apunma Maira Pai Biluk gi president Soibam Chitrani senior citizen Ningthaujam Gandhi amadi SKTV gi CEO Soibam Aruna maru oiba mioi sing oina saruk yakhe yausang hoba numitagi chatharagliba yausang sports meets asida tongan ba masana singda laikai asigi angang singna saruk yaduna athoi ehen tanakhe maru oiba events singi manungda nupa macha amadi nupi macha singi 100 meter race 200 meter race long jump yubilakpi lafukabi mukna thori chingnabi bora khaulam gel relay race amadi spoon racing pangthokhe hairiba event singda makong mathang taraklaba angang singda manamathum supiduna pungning thawatki CRPF के IG Manipur amasung Nagaland sector gi midyang makhada Kangpokpi da leiba CRPF ke chamagatarani suba battalion na ngasi Kangpokpi district ki manung hanjina leiba Lemchok Nepali khulda free medical camp ama pangthokre CRPF ki marfutaret suba rising day inglisingani kuntaru kamari leinana pangthokpa medical camp aduda deputy commandant Rajendra Prasad Raigar assistant commandant Sivraj Mohalle T Waichong PAC gi MO in charge Dr Jangkhogin Kipken yauna nursing amasung paramedical staff kayana sarukya ke manung hanjina leiba miyam ana layeng gi khudung chaba ningthina phanghanna bagi pandam da pangthokhiba medical camp aduda
Twilang hairagasu khangnaba IT road ki area da leiba mahairo yauna khunja chaniromna khudong chaba launakhi maduda Kuki Naga amasung Nepali khul 15 romgi village chief amasung chairman singna medical camp adu pangthokna bahonabada achouba mateng pangkhi medical camp aduda health checkup tawbaga loinana mathau taba diagnosis su pangthokhi amadi hidak langthak kaya su lemna phanganki haina CRPF na thadorakpa pau amana khangalakli International Women's Day ga mari lainana Better Kanglei Park ki Mihut Singh masung Miss Universe Manipur contestant singna sinduna ngarang Imphal is ki yaral pata cleanliness drive ama pangthokhrei lu nan ba Manipur ama ohenna ba wakhalonda International Women's Day ga khongthang asi paikhatpani volunteer masung contestant singna yaral pat ki mafam singda leiramba amot akai sing ningthina tasin khomjinduna akoibagi phibam sing taru tanana thamnana bhonaki fashion designer Robert Naurem na Katpa Daspin amasung yaral pata thamki Housing amok sanabagi pauda All Manipur Football Association amfana sinduna chatliba thasigi kundagi Imphal gi mapal kangzaibungda Babina Group 65 humpumanga suba Sir Churchan Singh KCSI CBE Memorial Football Tournament English ngani kunmanga kuntaruk hauragani haina Amphal General Secretary L Joy Timor Roina khujek piduna thadorakpa cherolaman hairi CCME Tournament asigi manager meeting na tha asigi tara taru ki nungthil pung ama tabada lamlong thongkhong da leiba artificial turf ground da pangthoklagani tournament asida sarup yagadori team singna tha asigi tara nipan mamangda CMS tauba loisingani hairi Loisingadabani Hairi, Nakalamaromda ngasi Amphagi Assistant General Secretary Muhammad Jane Khana, Thadorakpa Cherolamagi matung ina taran nipan suma Manipur State League Inglisingani kunmanga kuntaruktage punna team nipana CC Mid Football Tournament ta sarugyana ba qualify oire Manipur State League tagi CC Mid ta qualified oiraba team singadudi ESU USA YOSC Namfa SGC PAA Sainik FC amadi Neroka FC ni haina cherol sina makhatari West Development Youth Club WDYC Lamdeng Khunau Lamsang na silaga WDYC Playground chathariba ahan state level 90 side Open Football Tournament 2026 ta kan Kadangban FC mai pak tuna final changkre tournament asigi ngasi sanaki ba han ba semi final match ta kan Kadangban FC na Maitai Lipun FC Lamdeng Khunau bu Panjal ahum anida maithiba piduna final changbangam kibani match aduda Kadangban FC gi Ronik na Panjal ani amasung Priyabol na Panjal ama chanbangam khe Maitai Lipun FC gi Panjal ani aduna Jimboina chankhibani Manipur Cricket Association sinduna tongan ba cricket ground chathariba tarasuba MNCAW Prahlada Amadi W Ramananda Elite Trophy 2025-26 king asi sanakiba league match chingda KCC Kongbo Bazar Amadi Trau Kwa Kaitel mai pakre cricket trophy asigi ngasi Imphal West ki Lairenjam public ground sanakiba league match ta KCC Kongbo Bazar na model singzamai chinga makhabu wicket manga da mai thiba pikhi match adu da KCC gi wahengbam somorjit na player of the match ki mana phangkhi cricket tournament asigi saruk ama oina ngasi Thobal gi Moizing public ground sanakiba league match amadana Trau Kwa Kaitel na RCA Lilongbo wicket mari da thoibangam ki match adu da Trau Kwa Kaitel gi somorjit salam na player of the match takibaga loinana trophy khusin aduna pukning thagat ki Board of Control for Cricket in India BCCI gi medyang makhada Chandigarh da leiba GMSSA Sector 26 Cricket Ground chathariba Women's Under 23 One Day Trophy Plat Match ta Manipur na Sikimbu Yamna laksana wicket mapan da mai thiba pikre one day cricket match aduda Manipur na tos ngamduna hana fielding tauki ahanba innings ta Sikkim women's cricket team na batting taukibada apiba over yankhai gi manungda over nifugani thoiga ball mari da wicket loina mukturaga run chamaga kunmapan lauramki madugi paukhumda Manipur na anishuba innings ta batting taubada over kunmari da wicket ama turaga run chamaga kunthra lauduna wicket mapan da mai Match adu mai pakhe match adu da Manipur gi sanaroi Barkatun Khanam na ball marfutara manga
द रन चामगा मरी लौबगा लोइना विकेट अनि अमगसु लौब ngamkhibagidamag player of the match ki mana fangki Manipur gi bowler thauda mangal sana na wicket ahum aduga konjengbam noni bala chanu na wicket ani amagasu lौब ngamkhi अमरोमदा हयेंगदगी लाखलिबा तांग तरामरी फावबा नुमित मंगानी चुपना इंडियन मेट्रोलॉजिकल डिपार्टमेंट IMD ना मणिपुर याउना अवांग नोंगपोक स्टेट खरदा अखाक अराउ याउना नोंग चुरबा याई हाइना येलो अलर्ट थमख्रे IMD ना थादुरकपा फोरकास्ट बुलेटिन अमगी मतुंग इना नॉर्थ ईस्ट रीजन दा अपर एयर साइक्लोनिक सर्कुलेशन लेबा मरमना मणिपुर मिजोराम मेघालय असम नागालैंड अमदी त्रिपुरा दा हयेंगदगी लाखलिबा तांग तरामरी फावबा अखाक अराउ याउना अकन मनोंग चुरबा याई हाइरी ओइरगलिबा फिबम असिना मरम ओइरगा हाइरिबा अवांग नोंगपोक स्टेट सिंग असिदा नुमित मंगानी IMD ना येलो अलर्ट थमलखिबने हौजक लोइसलकपदा मरोइबा पाउसिंग अमुक हना पिजरी सेनबा चही इंगिसिंगनी कुंतरुक कुंतरेत की सीजन नगदब लुपा क्रोर लिसिंग कुंट्रा चहुम यांखै तरुक की बजट एस्टिमेट ngasi चीफ मिनिस्टर युमनाम खेमचाना हाउस थमख्रे लो एंड ऑर्डर निंगथी ngakuna thamlaba matamda maitai amadi kuki furup animakki thajanabagi chang hengalakani haina opposition gi luchingba o ibobina house thongdokre PMGSY phase 1 amadi phase 2 India gi atai state singdagi kakhrabasu Manipur gi kaklaroi phase ani asigi lupa crore chamri kuntra sanction tawraklagani haina chief minister Yumnam Khemchana phongdokre Deputy CLP leader gi post gi resign tawrage haina sugnu asigi MLA K Ranjit na AICC gi president Mallikarjun Kharge da ai bacherol thadnu khanan kre haidi National People's Party asi North State singi anova ihau ama puraknaba linkhatkhiba political party ni haina NPP ki National Vice President I Hemochandra na phungdokre amasung lalhalu Ancient Time amasung ZUF ki kader singi marakta ngasi ayuk None district ki manung chanba Taudai Jang da nongmai kapna khre hai मतंग असida bulletin asilo sinjare Manipur miyam gi punsida khwaidagi hena maroiba state asigi lebaga sigi amadi malemgi pau singi damak SKTV news pu meeting ta duna lepio pumnamak pomu kahana khurumjari